angakpa magaloina na yai phayen ba Deepika gi makhut oi thangbada sukli badu yengduna leiram adumna angakpa mityeng amaga loina yenggambadagi yamna thuna Deepika gi manakta senchilaktuna sukli makhut adu yenglatuna yai phayen mana Deepika kaino nangi khusina kamaina sukli banu asomna yamna langtakna hanglai Deepika su peri peri tawduna laikai hero na magi cycle gi sen tabado sembiyo hairaga aina sembibada mana aigi khutta chapkhaiba si haidana Deepika kapthorai yai phahen basu nokfe tawduna Deepika gi simtharak libam pi tapna taithokpiduna phare si adu khak tawbagira adumna kapkanusi aina laikai hero da aigi nusibi Deepika da amuk hana adumna tawguno haigesi si haiduna Deepika bu thembiraklam Deepika su kapna aduda nati khangbra doctor yambung si haiduna magi siliba phane kado khara haigat bahore yai phahen basu mama yado onthokuna yare ai hairagi mangonda kem tawba yaroine ko si haiduna matung onthokuna lei Deepika su tu yengo ba aigi sida sokli sisu mana inthu baine tu yengo sumna hairi yai phahen basu mama yado khara laisinduna haiphet yenglakpadadi ori Deepika makhu adudasu khara khamdektuna leiram yai phahen basu nokfe tawduna Deepika da pharesi ai horel do soyuna laikai hero da haige ko Deepika su phuda loko yambung doctor yai phahen basu phudoini Deepika su yai phahen bada yengladuna noksaram tangang labi tabaraba Deepika gi sinba laduna yatol khara urap noglakpadu urega yai phahen bagi thamo yadudi puba ngamlaktre parap sangsinduna Deepika gi manado khara tapna payuna hek singduna kaigino nang aisi asung holibasi ha yai phahen bagi matawado Deepika su magi koirau narabe mitsna ani aduna tingak yengduna layam yai phahen basu wakhal khanglak laktuna Deepika gi manado thadoktuna ikaina makok du hotlaga Deepika da yengduna lay adubu mikup phadi Deepika khangkap kaplaklami yai phahen basu ikhangna Deepika kaidoragi amo Deepika di masin ka do tum thokuna kapna yai phayen badi yengladuna haibirakano amta nungsige aibu angau bini su haibiba aduga migi nada su laiba natti ngawri se doctor yambung nangni kapthorakli yai phayen basu kari tawgadabano haiba khangdri Deepika gi matawduna nungsiba henman khibana lamhelaba mahaki thamoido phajin mangam khidabani adubu Deepika na thangai sengna kaplakpadu ubada masadu nungai taba amasu phawrakli warauna mabu yengduna kaplibadu ubada nungsibana suloirabani tapna Deepika gi manak tamna sangsilaktuna nungsina makokta nanbiduna yai phahen bana si sauranuba sorry doctor yambungna laliba Deepika sauranu si nangna pamba ama hairo somna haiduna Deepika bu themlai Deepika su kapna adudi aibo no yumdo pubiyo yai phahen basu harauna nokfe tawramnaga hoi nangbu masidi ai khoida pubiragi ai nangi dress khara hana lairuge ko si hairamlaga kadudagi yai phahen basu thoraktuna nurse makhoi khara lairibadu di yengladuna sister Deepika bu ngai hak yengsenbiramo aduga na khoi kanano aiga amukta chatlaga magi dress khara lairusi nurse khara adu yai phahen bagi ngasigi matawadu angakpadi phawrami adubu Deepika na soidana ngasisu yai phahen bagi mayumda puda yaroi haidana ningai tawman madagi hairak iba oiramani khalladuna phagani sa makhoi ahumna Deepika gi manakta sangkhraga nurse amaga loina na yai phahen ba dress laibadu chatkri somdana poirei gi matha nungda laiduna sanu lembisu wari kaya paudam jaram sanu lembina sar ngasi phauba masak maming khangdana lairiba lambigi accident da laikhidraba miyo yadugi maming saurel kawi handak laikhidraba punsiba nganba amadi singkhaigi misi asiga makhoi mari loinamak lainaramli poirei su ingangakna aduna takpadi social worker mani su makhoi loinamak mari lainari haibanatra sanu lembi da yenglatun hanglakpani sanu lembi su makhoi loinamak mari lainari aduna criminal na hatnaba honarakadabasi social worker mani oigadabani poirei su sanu lembi bu mathanungda konsilambadagi tapna lauthoraktuna sanu lembi gi makhajai nakal da makhutna tapna paiduna pharisi
Nangi wasi kanada su haidok payadi. Ibani na kana kangan na tigat laga kriminal dugo puthok na batawga dabani. Shanu lembisu. Hoy sir. Asum na wari sum sanarak makoy anigi nungsigagi maramda oina nungsiraba nungay raba wari saba horeklami. Asum na yai pahen basu Deepika bu ngai duna lairingay makoy nurse ahunggal loina na Deepika bu puduna thoreklami. Yai pahen badi Deepika bu mifam hong mangamdana yengduna laikri. Karam na di mifam hong mangamgani. Nungti numit khudingi hospital gi dress ta adumak ubani. Adubu ngasidi Ningthirabi Deepika gi masada hospital gi dress gi mahut hajaraba white masugi t-shirt ama litladuna isam samlaba black jeans ama setladuna muna sanglaba ningthijaraba samlang adu thadoktuna malang mahaki tanthada Deepika gi muraba samlang aduna jagoi sajari taba rabi tangang labi sinba laduna nokfe tawduna thoglakpadudadi yai phayenbagi thamoi gi ningai wakhal gi sakri kaya phasin mangamlakri Deepika su nokfe tawduna ningthirabi magi khajai tamna haitharak iba lamhelabi saidom narumda yapsin na tapna Dr. Yambung setlase asumna hairi wakhal tadana lairambadagi yai phayen basu wakhal khanglak laktuna ikaina hoi setlase lao asumna mahaki gari gi thong adu hangtok pirei Deepika su kakhaladuna nokfe tawraga nurse ahum madu de yengladuna tapna Shalokigeko Ibani ngasidi seladawni nungaire si haidana noksari nurse ahumadu suwawa launa nokladuna hoi selo yai phayen basu ikaina nurse ahumadu wa haipet yengladuna nokfe tawraga sister aikhoi amuk shalokigeko sumna hairamlaga gari adu thawdoktuna satkri nurse ahumadu suwari sanaduna lehauram nurse amana Aikhoi doctor se tasengna Deepika bu nungsibagum tawrakbra kainom tawdro amana amu ai su khalibani hanadi kari su khalamdabani adubu hantakti Deepika sokpaga ma hana somthore aigi phagi dagi aikhoi doctor se Deepika se oina lawdabra kainom tawriye amaduna amu yare se kaisu kaide kainune aikhoi doctor su fataba miyama sunati wakhal soiri basi phabu phatre Aikhoi doctor na oina phajana lawbiraga senabibaduna phatro Aikhoi doctor khoi gi ima si adusu mabuk yamna phabani asumna wari sana duna sangkri asumna poire yamadi sanu lembi ikai hangoina ramba kaya adu kauthokna duna nungai raba wari kaya noktuna sana duna lairingai poire gi phone du the incoming call amalaklam poire su kanano haiduna yenglubada yai fahenba oiduna lairambaduna nokfe tawduna laknaragi haibagumna Kola do paikhatladuna phone do loudspeaker thadoktuna tapna hello yai kai leirage ai sanu lembiga somda dating tawriye asumna yai fahen mana sakna ba haidana hairiklibani yai fahen ba sunokladuna noidana teda ai khoi su masiri yumdaga puraklabani bo matangbo yamna sarine no yamaduga loina na ai khoi yumda lakminaro real sak ising saraga punna hankro Shanu lembidi yai phayen bagi wahai adu de ikairaduna madi chatpatalle haigi tawbuga nanghaudi poiraina hoi adu di phajabi tana taredana ai khoi gidi haiti gi kari gi loina bak perfect ni aduna sono su deko nangsu khangli baduni esai shanu lembi khange ko yai phayen basu handi Deepika bu thagatladuna haireklami yai phayen mana ai khoi gi sukhara lekhatchabagi watani kaishu heloida noina dia ngasidi hainingai leitre mo phajabada Tajidragane, no yamadu puraga yingjaru lao. Poirei sunok na. Angawi yamako shilaga yamna pongleda. Saro suranga mutkani kangdri. Si hayana nokseli. Yai payen basu helagi minati. Fat hektama kumai. Aikoi gidi kharabu phariye. No gidi police ko oisale. Nasanu piga pokladi tomboy ni oidoshi. Shanu lembidi aniyadogi wari taraga. Nongning ba amadi ikaibani heladuna. Prap washroom adude sensin khiduna thingba ngamdana noktuna laikhirami poireisu phare aikhoshu thuna yorakna batawragi si haiduna call do thamkri mai haki matung poireisu sanu lembibu puduna yai phayen bagi mayum yoraklam get adu yorakpada sanu lembidi mi huladu sudri adubu poireina tapna sanglasi si haiduna makhoi ani loina duna sangakli Shanu lembisu ikai na adumak poirei gi matung ina duna sangai
Ek sanglakpaga sanarai ubada poirai su nokfe tawduna. Ima siya ay ko yaurakli. Si haiduna sangsilaga khoirami. Sanu lemi su tumina sangsilaktuna masu khoiramadu yauksilai. Sanarai su nokfe tawduna. Isa poirai gi imau sisu yamne smart oiriye. Adubuni isa sa. Noi yum panbagi matamdi khara helaklaba khaliko. Adumna lairingai. Premila na Deepika bu puthoraklami. Deepika su kap laduna thorakli. Poirai su ingangakna. Ima, kamaina no. Wadu loidringai kapna Deepika na. Dr. Yambung na sela si haisilaga aibu poraklaga hausinga selaroi. Ma thabak tawdri. Thabak tawraga kona sela si haiba. Somna poirai da paudamduna kablai. Deepika gi wadu taraga sanu lembi di makok adu ingau na poirai di yengduna. Kaino, noi namana ba si Dr. ni haibadai na. Poirai su nokladuna. Ihe, nang sulai surak labro. Si haiduna makhudombi adu makok mapada anirak ahumlak lairaduna ingit tawrai. Sanu lembi su nokfe tawduna Deepika gi matawodu bu yengduna lairi. Tasengmadi Deepika ngasiri yamna mafi marol nana set chadana lakpaduda Deepika bu angaubi amani haiduna khangdabani. Yai fayenba amadi poireina fagi oina pangai haina batarabasu ngasi mayum maktada puraklamgani hainadi sanu lembi di thasidabani. Poirei su sangsinuna fat fam thaduna. Aduni Deepika, aikhoi ni pisiga ibani na fawa hairabani. Noi Dr. Yambung se nang pusillo suya yadi. Khangdreda mana kai khalibano haibado. Asumna mu haisali. Deepika su poirei amadi sanu lembi da fat yenai. Aduga sinthari bama pi adu taithok na Deepika na. Aikhoi gidi sinsi haina suya yadi. Numidang da su aibu kuina thadoglaga thambi. Ado noi ani di selabo. Poirei su nokna. Kai ding no da. Aikhoi di sien madi lairaduna. Luhongdana ne. Isaga mari manga puobani. Sanara yamadi Premila di poirei gi wadu da nokthorak. Sanu lembi di ikaibana. Minna poirei da khujina phatsigani. Asumna khujina ga khangsik siglakpaduda khangpre khangladuna poirei su. Ayoima. Khanglau lauduna masadu khangsong thui. Deepika di poirei na phagi oina haikibu wadu da thajakhiduna yamna sauna masil da tumthokladuna. Oh, noigi na masam yam poklaga aikhoi gi na pokshi haiba su yadaba. Phai ma nungai ni dana. Si haiduna phamlambadigi fat haugatlaga imong tamna sangkhirami. Premila su nokladuna. Thida angauba sidia amuk lan tawram tari. Asumna poirei de yengladuna haili. Sanu lemisu. Aduni inamsi miga mi mana dreduna langnaba amasu yauri amasi. Si haiduna poirei da mamit adu faini yengi. Adumna lairingai mitku phadi yai phayenba habayamaga sentharakduna he kangsamanba nangda halageda khabayaduna poirei da thage tawrai. Poirei su fatchen thokduna nokna kainu furanba nangna ngaubi koijabaini aigi irana tine. Yai phayenba su khabayaduga poirei bu koitan tani. Poirei su noktana seli anidugi matawadu ubada Sanari Premila amadi sanu lembi su noksai. Adumna lairingai kaidawrige Dr. Yambung aibu hausimak angang puhalu haisini. Aidi yaroiba hausimak angang mga puhangadabani haibani ko. Lauraklan. Deepika gi wadu tabada Sanari Premila amadi sanu lembi di hena wa launa nokri. Poirei su selubagi wabaga makhutu sauduna non thaduna nokna soradu sauna hondoktuna lai. Deepika amuk hanna. Dr. Yambung se lao me. Aikhoi gi su isa mga poklura seba. Kahigino nangna sela si haiba suya yadi. Isa mga tangpok si haiba su yadri se. Si haiduna kapthorakli. Yai phayenba tawfam khangdraduna maraibak aduda makhuk khubak aduna pop thajinjai. Aduga thuna yangna changsinduna poirei ge mangak samadu sapladuna nangda halaga phadawni. Poirei su laikai mi hale doctor na mi hale lauri. Sanu lembi su noktana kaplaga lairiba Deepika gi manak changsinduna Deepika bu manakta singsinduna phasina phamallaga makokta tapna nanbiduna. Deepika se adumaina kapkanu se aikhoi gi thabak loinamak tawbagini selaga luhongbani. Noi Dr. Yambung di thabak tawdabagi sendribani. Hek thabak phangbagane nangsu selaga luhongdoini. Deepika su kapli. Noi gi di nasa mga pokri. Aikhoi gi di amta pokti. Magi thabak si susungphang phangdeba. Mi isa pokningla kansida. Si haiduna masildo suktoklaga laikhirami. Premila su nokladuna. Ima ai ensangdo amukta yenglukige.
Hairamlaga amuk shanu lembi de yengladuna. Ibema Deepika se phajana ingna tapna haidana loinara diyabani ko. Ina masu insang du yenglukige. No shu thengkhini si haidana imung adom da sangkhri. Adum na ngehaki matungda makhoi punna sak adu saminaram. Sanare shu yaubani na ngawoina tawri. Yai phayen badi Deepika na sana bani haidana ngado maru man na Deepika gi pukhama si du dhapirami. Poirei sunok laduna nga maru man na shanu lembi gi pukhama du dhapsilai. Aduga amuk yai phayen badi yengladuna misi phat khatchil. Yai phayen basu yamnu usitana makhut khut yai du tingthoktuna poirei du ulai. Ta sengna Deepika di khangloi haidana yai phayen mana tawsabani. Aduga poirei di khangna tawrakpaduda shanu lembi di ikaibana mamai du haigatpa phawba ngamsilaktre. Sanarei sunok laduna poirei di yengladuna thida angawba sidia haiduna shanu lembi na ikairam lagani khangladuna tapna amuk shanu lembi de yengladuna ibema kashu ikairunu se ani sengawba sapmanabani ko Premila shu ikaigunu ibema aikhoi poirei di sumaina phagi phanaya tawduna leirabani magi wa pangsilai shanu lembi di ikaibana loirabani adubu noksinaduna hoi asuna tawri kumnai asumna saba thakpadu loiraduna yai phayen mana Deepika bu phasena makut masabdu hamtuk anduna puthoraklam poirei sunok laduna ima si itaim si aikhoi ama siga Deepika ga punna photo amata kapsi mayamadu su yai haidana sanare Premila Deepika amadi shanu lembi punna photo khara amasu kapli adumna numit adu harau hokiduna yai phayen masu Deepika bu puduna magi asylum tamna satkri Poirei su shanu lembi ga punna lakminaduna mayum tamna thinbirai mayum madu yauraduna geta gari adu khamduna lai shanu lembi su nokfe tawduna sar ai su lehaurage sar su yum hek yobaga haipet haibiro poirei su ngasaina sian sidi yadi aduga hausingna kainone yum yoraga haibiro sar kaine hairisina yare se hanbiro sar yum yoraga hairaki hairabasu haibiraklo Hayak loi hairabasu hayak lanu sargi apamba adum tawbiro si haidana mamai do lai thoktuna oinrap tawna sauduna lai khirami poirei sunok fe tawduna shanu lembi di yenglaga saubaga se yamna bu paksarine shanu lembi mamit ado faina poirei di yengai poirei su midiyeng du di aidi longa haithare he asumna lairingai matung adom degi ibema noi halak labro ibungo sina asumna khangai hairei Shanu lembi amadi poirei mamai du lai thoktuna yenglakpadadi uri shanu lembi gi mamai bema laibak lai leptuna leiram libado shanu lembi nokfe tawduna hoima ai halakli ai khoi gi inspector sar poirei ngan mani poirei bu sumasak taklam laibak laisu o phare ibungo ngaiak sangluki se saga thak wadu loidringai poireina ya jarani ima nasai khoi di saka saraklabani Shanu lembi su yauna sak chajaruraga nasana thinjarakpani kona matang saba amada thaksaragi amuk kona thengnarasi ko ima ngasigidi thenglabanina nasa su hanjakragi laibak aisu hoi nongo matang saba amada ne ima isa amuk thengnaba haibaduni ngasigidi hankroko sia haidun leho poirei su shanu lembi da nokfe tawduna yenglaga ayamuk salukige ko sumna hairamlaga poirei su magi gari do thawduna chatkri Matamna sum haukibana ahing sabuki matam haibadu oiraklam ashomna manidi mana tawkiba fatraba kaya adu danatana mana khunekta amadi masamak yauna fangthukluba mihat mipul kaya aduna maram oyuna ahing adu laitaba ngamsadi makut namada wine glass sama paiduna nama amadana masagi license ganna du paiduna makoigi balcony adu da famduna lairi ashumna lairi ngai kadomdagino ikhang khangawdana Nipi amana ningamdana shut launa kablakpagi konjelama sengphatana tab hauraklam mani mami manado langthopna mamai do laidana konjeldugi maikai thiba hore fana yamna yengba yaba magi shauraba yummadugi ka yada sangdana amadi mapalda thoktana maning maya amata sithadana yenglabasu konjeldugi haurak famadudi manina khangba ngamlumdi mani su yengba yaba yengluraga amuk hanna mahak na lairamba balcony adu da thoraktuna ipa pakatna mana thamlamba wine glass adu thangkatladuna thaki haiduna tawbaga matung adom dagi miyo yamana yamna thuna sian kibagumna fat
launa sauma fauri mani ikhang khang na pairamba wine glass edo makhada thadaduna mamai du lai thoraktuna magi license kan na du paiduna kap lagi haiduna phing na mamai du onthok ni yenglakpadadi matung adomdadi kana shwamuk leiramdri adumna kana shwamuk leiramdabududadi masadu kiba khara faraduna shor shang hondokse tasengna mani mana tawsharuba fatraba thabak kaya amadi mihat mipul kaya aduna masadu leitaba ngamjedrabani karamnadi leitaba ngamgani maga punna thabak kaya ama pangthuk minaramba saurel su mathong maram khangna thawai thakri aduda sunattana magi damak singjaugum leplamba singkhai punsiba thawba amadi nganba makhoi loina maksu ammam tang oina yama tamthina miya thina halamba kaya aduna masana khangjari madudi handakti mabu senraklagani haiba maram maduna mani matam ayamada wakhal leitana leiba ngamjaramdi tasengna mani ayuk nungthilda fauba masada akiba adumak poklam manina khwaidigi kiba hairagadi ahing oirakani khanbasi adumna shotpret lawrakpa makholamata taba yaramdi mani swara du sang hontok saduna mamai du khanglai lai thorakpada balcony adugi mathak aduda mana hana thengnakhrabi akiba fanglabini pi adu tongladuna maya du isau saung higatladuna mamit ani aduna musin muna irau launa mangon tamni yenglaga noktuna leiramli mani di kiraba saktamadu urubadagi khangpre khangladuna mangna pairiba masagi license kannaduna akiba fanglabini pi adu tamna kapsilamlaga makhadu tamna senthakri adu laibak na thiribasu pakhat na akiba magal loinana adu sentharakpada makhong ani adu lawsinduna stiar du dagi tharo onthakiram adumne stiar adu di yasinduna phusin duna tarakpana laimai du yaurakpadadi mani wakhal taduna laikri masadu su ashok pan kayama su yaurami adumna makhol khara takhibaduna nungaina tumduna laiseramba mani gi loina bi nemsa su mikap thoraktuna yenglakpadadi magi nipa leiramdabadagi tapna masi nipa sina kadaida setkraba janune masilda sonuna thorakpadadi manigi piwa madu uraduna memsa su ipa pakana sensilaktuna mani bu kon khalladuna masado nomdana moi pabung se amukta wakhal tabiusi kaino kamaina taburibano mani bu wakhal lakna ba khotna jaram memsa ngai hak adu ingaw ngauna gari tawgani khangdraduna filter dagi ising khara yaraduna manigi makukta pop thaduna wakhal lakna ba khotna jai adu khotna jari ba haibaduni memsana adum na khotna rabasu mani di adu mak wakhal taraktri yamna thuna memsa sumagi phone du lokthokuna ambulance kauduna mani bu khudak to hospital tamna pukri ashomdana mathangi numitudani manigi paudo poirai sanu lembi amadi ranjitu taraduna manina admit tawriba hospital adu tamna laktuna matau karamna tawribano aduga criminal adu sumasa khangobra haidana ranjit hanglamni mani sukina sir aina hairibasini punsiba nganba thauba amadi singkai makhoi pumnamak fatraba tamthira bud amana khatpani sumna kina kumlai ranjitu tapna sir tasengna sir criminal do khangodabra thogliba thaudok mayamsi nature gi oiba paranormal activity amatta tawbana tesa asengdu marik sumna haibiu butna nongmaina kari su khaplaga hatkadabanati ranjit ki wahang adu tabada sanu lembi amadi poirei mamit ani adu yengnaduna nokfe tawduna lainai thangai sengna manina hairiba sina sumlibra haidana sanu lembi di khanba hokri maramdi sanu lembina nongma ahinga mada punsiba nganba thauba amadi manibu tanaduna shatpa numit aduda nipi yamana ningamna kapkhiba amadi walda sangleba khujinna singduna shatpagi makhol kaya ado masu takhibani punsiba di masangak thoksanaba hotnabada hatkrabasu thauba amadi nganbagi misi adudi da senga sanu lembi masamaksu angakba phokibani kari maram laibagi makhoibo yamna tamthina haibani criminal adugi kari pendaba laibana makhoibo sumnagi mihat hatana mathaba khara hogai mabuk khara segai mai khara thaduk aduk tamthina hatpadi evidence oibe yaba amatta ngasi phau fangribasina criminal asi asamba amadi oiroi haibasi sanu lembina hanadigi khangkri
ꯑꯗꯨꯝꯅ ꯃꯅꯤꯗ ꯍꯪꯕ ꯌꯥꯕ ꯈꯔ ꯍꯪꯂꯝꯂꯒ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯁ꯭ꯇꯦꯁꯟꯗ ꯍꯜꯂꯛꯂꯗꯨꯅ ꯀꯨꯞꯊꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯟꯖꯤꯠꯅ ꯁꯥꯔ, ꯑꯩꯗꯤ ꯋꯥꯈꯜꯒ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯗ꯫ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯇꯁꯦꯡꯅ ꯄꯨꯟꯁꯤꯕ, ꯉꯥꯟꯕ, ꯊꯧꯕ ꯑꯃꯗꯤ ꯆꯤꯡꯈꯩꯗ ꯅꯠꯇꯅ ꯉꯔꯥꯡ ꯃꯅꯤꯗ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯔꯛꯂꯤꯕꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯄꯣꯏꯔꯩꯁꯨ ꯃꯊꯥ ꯁꯥꯅ ꯐꯔꯦꯁꯦ, ꯇꯥ ꯔꯟꯖꯤꯠꯅ ꯃꯅꯤꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯍꯟꯗꯛ ꯊꯥ ꯑꯃꯅꯤ ꯑꯁꯤꯗ ꯇꯥ ꯔꯟꯖꯤꯠꯁꯨ ꯌꯥꯎꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯕꯤꯔꯣ꯫ ꯑꯗꯨꯒ ꯃꯅꯤꯒꯤ ꯌꯨꯝꯒꯤ CCTV ꯐꯨꯇꯦꯖ ꯑꯗꯨꯁꯨ ꯑꯃꯨꯛꯇꯪ ꯀꯨꯞꯅ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯃꯥꯡꯒꯤ ꯔꯦꯀꯣꯔꯗ ꯌꯥꯎꯅ ꯀꯅꯥ ꯂꯥꯛꯂꯝꯕ, ꯀꯅꯥ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯈꯤ ꯍꯥꯏꯕꯗꯣ ꯃꯗꯨꯅꯆꯤꯡꯕꯗꯨ ꯀꯨꯞꯊꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ꯫ ꯁꯅꯨ ꯂꯦꯝꯕꯤ ꯑꯃꯗꯤ ꯔꯟꯖꯤꯠ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯒꯅꯤ ꯁꯥꯔ ꯍꯥꯏꯗꯨꯅ ꯈꯨꯝꯃꯩ꯫ ꯄꯣꯏꯔꯩꯅ ꯃꯊꯥ ꯁꯥꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯁꯅꯨ ꯂꯦꯝꯕꯤꯒꯤ ꯃꯥꯏꯊꯣꯡ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯃꯃꯤ ꯇꯥꯔꯤꯕꯗꯨ ꯔꯟꯖꯤꯠꯁꯨ ꯎꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯔꯟꯖꯤꯠꯅ ꯁꯥꯔ, ꯑꯩ ꯆꯥꯒ ꯆꯥꯅꯕ ꯈꯔꯒ ꯀꯧꯖꯔꯤ, ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯕꯤꯔꯝꯃꯨ ꯁꯤ ꯍꯥꯏꯗꯨꯅ ꯔꯟꯖꯤꯠ ꯊꯣꯛꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯗꯤ ꯃꯊꯥ ꯃꯌꯥꯝ ꯑꯗꯨꯅ ꯃꯀꯣꯛꯇꯨ ꯄꯨꯕ ꯉꯝꯗꯅ ꯃꯈꯨꯠꯅ ꯀꯟꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯁꯅꯨ ꯂꯦꯝꯕꯤꯁꯨ ꯔꯟꯖꯤꯠ ꯊꯣꯛꯈꯤꯕꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯇꯞꯅ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯍꯛꯆꯥꯡꯗꯨ ꯁꯣꯏꯗꯅ ꯁꯣꯛꯂꯒꯅꯤ꯫ ꯑꯗꯨꯅ ꯇꯨꯝꯕ ꯆꯥꯕꯁꯨ ꯃꯇꯥꯡ ꯃꯇꯝ ꯅꯥꯏꯅ ꯑꯗꯨꯃꯛ ꯆꯥꯕꯤꯌꯨ ꯁꯥꯔ꯫ ꯁꯅꯨ ꯂꯦꯝꯕꯤꯒꯤ ꯁꯥꯔ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯀꯣꯟꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯇꯞꯁꯤꯜꯂꯛꯄꯅꯤ꯫ ꯄꯣꯏꯔꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯪꯗ꯭ꯔꯦꯗ, ꯏꯇꯨ ꯏꯆꯥꯒꯗꯣ ꯎꯕ ꯐꯪꯗꯅ ꯁꯤꯗꯧꯔꯕ꯭ꯔꯥ ꯈꯪꯗꯦꯗ꯫ ꯃꯗꯨꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯗꯨꯅ ꯄꯣꯏꯔꯩ ꯑꯩꯒꯤ ꯖꯣꯕꯣꯜꯒꯤ ꯄꯨꯟꯁꯤ ꯅꯝꯍꯠꯄꯤꯔꯕꯅꯤ꯫ ꯃꯥ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ꯫ ꯁꯅꯨ ꯂꯦꯝꯕꯤꯁꯨ ꯁꯥꯔꯕꯨ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯗꯣ ꯅꯨꯄꯤꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤꯅ ꯐꯥꯔꯒ ꯂꯧꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯔꯣ? ꯍꯪꯖꯤꯜꯂꯤ꯫ ꯄꯣꯏꯔꯩꯁꯨ ꯂꯧꯔꯣꯏ, ꯐꯥꯔꯒꯅꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯝ ꯇꯩꯅꯕ, ꯆꯥꯛ ꯊꯣꯡꯅꯕ, ꯐꯤ ꯁꯨꯅꯕ ꯊꯝꯗꯣꯏꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩ ꯅꯣꯛꯂꯝꯃꯤ꯫ ꯁꯅꯨ ꯂꯦꯝꯕꯤꯁꯨ ꯄꯣꯏꯔꯩꯕꯨ ꯌꯦꯡꯂꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯆꯔꯤ꯫ ꯄꯣꯏꯔꯩꯒꯤ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯟꯖꯤꯠ ꯃꯁꯥꯃꯛ ꯌꯥꯎꯅ ꯃꯅꯤꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯃꯌꯥꯝꯗꯨꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯗꯒꯤ ꯃꯅꯤꯁꯨ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯀꯤ ꯇꯨꯖꯨꯡꯕꯗꯨ ꯐꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ 2ꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯉꯝꯗꯕꯅ ꯊꯕꯛ ꯆꯠꯂꯝꯗꯦ꯫ ꯂꯩꯃꯁꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯉꯥꯡ ꯁꯛꯄꯗꯨ ꯇꯧꯔꯝꯗꯦ꯫ ꯃꯁꯥꯅ ꯃꯁꯥ ꯉꯝꯗꯅ ꯂꯩꯈꯤꯕꯗ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯃ ꯑꯗꯨꯃꯛ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯨ ꯐꯨꯝꯖꯤꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯁꯥꯛꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯀꯣꯂꯤꯡ ꯕꯦꯜꯗꯨ ꯈꯤꯡꯂꯛꯂꯝꯃꯤ꯫ ꯂꯩꯃꯁꯨ ꯀꯅꯥꯅꯣꯅꯦ ꯂꯥꯛꯂꯤꯕꯁꯤꯅ? ꯏꯆꯥ ꯄꯨꯂꯤꯁ ꯑꯣꯏꯔꯦ ꯀꯥꯏꯅ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯗꯦ, ꯃꯇꯨ ꯊꯤꯔꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯒ ꯁꯅꯨ ꯂꯦꯝꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯩꯃ ꯏꯉꯛꯅ ꯁꯅꯨ ꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯅꯨ ꯂꯦꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯃꯥ, ꯑꯩꯈꯣꯏ ꯁꯥꯔ ꯄꯣꯏꯔꯩ ꯉꯥꯟꯕꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯇꯧꯕꯅꯤ꯫ ꯁꯥꯔ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯍꯪꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯂꯩꯃ ꯇꯁꯦꯡꯅ ꯉꯛꯈ꯭ꯔꯤ꯫ ꯅꯣꯡꯃꯇ ꯃꯁꯥꯒꯤ ꯃꯔꯝꯗ ꯅꯨꯄꯤ ꯑꯃꯠꯇꯅ ꯍꯪꯕ ꯂꯥꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯤꯡ ꯂꯦꯝꯂꯕꯤ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯃꯅ ꯃꯁꯥꯕꯨ ꯍꯪꯂꯛꯄꯁꯤꯗ ꯂꯩꯃ ꯃꯁꯥꯒ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯛꯄꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯕꯦꯝꯃ, ꯂꯩꯌꯦ ꯆꯪꯉꯛꯑꯣ, ꯏꯃꯥꯅ ꯍꯧꯖꯤꯛꯇ ꯉꯥꯡꯂꯝꯕꯗ ꯉꯥꯏꯔꯤꯕꯅꯤ, ꯆꯥꯕ ꯊꯛꯄ ꯃꯇꯝ ꯅꯥꯏꯗꯦꯅ꯫ ꯁꯅꯨ ꯂꯦꯝꯕꯤꯁꯨ ꯆꯨꯝꯃꯤ ꯏꯃꯥ, ꯑꯩꯅꯁꯨ ꯁꯥꯔꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯤꯕꯅꯤ ꯏꯃꯥ꯫ ꯁꯥꯔꯒꯤꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯁꯤ ꯍꯦꯛ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯁꯟ ꯀꯌꯥꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯒꯗꯣꯔꯤꯕꯅꯤ ꯏꯃꯥ꯫ ꯑꯗꯨꯅ ꯁꯥꯔꯅ ꯋꯥꯖꯕꯗ ꯅꯠꯇꯅ ꯃꯊꯥꯁꯨ ꯌꯥꯝꯅ ꯁꯥꯕꯗꯨꯗ ꯇꯧꯔꯤꯕ ꯑꯣꯏꯔꯤꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯃꯁꯥꯒꯤ ꯑꯋꯥꯕ ꯈꯪꯕꯤꯕ ꯑꯃꯗꯤ ꯃꯥꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕ ꯑꯗꯨꯁꯨ ꯎꯕꯤꯕꯒꯨꯝꯅ ꯁꯅꯨ ꯂꯦꯝꯕꯤꯅ ꯉꯥꯡꯂꯛꯄꯗꯨꯗ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯁꯅꯨ ꯂꯦꯝꯕꯤꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯈ꯭ꯔꯦ꯫ ꯂꯩꯃꯁꯨ ꯆꯤꯟꯕꯥꯜꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯅꯨ ꯂꯦꯝꯕꯤꯕꯨ ꯌꯦꯡꯂꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯏꯃꯧꯇꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯁꯅꯨ ꯂꯦꯝꯕꯤꯁꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯃꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯃꯅ ꯃꯉꯣꯟꯗ ꯅꯣꯛꯂꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯗꯨꯅ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯨꯡ ꯑꯗꯣꯝꯗꯒꯤ ꯇꯞꯅ ꯁꯅꯨ, ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯆꯪꯉꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫
Laima amadi sanu lembisu mamaidu onthoraktuna yenglakpadadi uri. Poireisu leptuna leiramnibado. Sanu lembisu hoi ai laksaramani sar. Haksang nungairabro sar. Poireisu hoi kharabudi phari. Ado kai leirage nangna laklisibo. Tashengbagidi sanu lembi poireibu udabada nungaitraduna lakpani. Makhoi anitagi oiba wari amasu leibana masamak oina anaba hangbo oina lakpa changlakpani. Sanu lembisu sum sar haksang amde tabaduda lakpani. Wari amasu sananingba adugini. Laimadi masaga sanu lembigagi matawodu yengladuna nokfet tawduna. Ibema isaga wari sanaramuko ima isagi coffee sembiraki. Si hairamduna kitchendu tamna sankri. Laima hek sankhibaga sanu lembi poiri yengai aduga. Sar laktabase stationdu isik sikugumna tawi. Poirei sunokladuna aidi aiba nungsiba henman khidana laklibra khalluribani. Aduga nangdi aina langbu khotpadu pambagi lakliboy. Sanu lembisu nungsibagi natradi nipi aina nipa nangi yumda ikhongna thongna laklibasi laklamgadro. Asumna shaurapna kumlai. Poirei sunokladuna wa ma haigi tawbaga matung adomdi laimana. Kaideda Imang yum sida lakningba matamda lauko imana yari. Sese coffee se thaklaga wari sagani haibado saramuko. Ima maruki paisa amukta pitokluge. Sanu lembidi laimagi wadu tabada ikairaduna. Tanaurabi sanu lembigi ngauribi khajayani ado ngangselai. Adubu poiraidi ikaibibaga lairadana mamadi yengladuna. Hanu thangda irang tawranu ima. Satkani haibado sapiruro. Namagu romance ngi hakang tahogi. Sumna hai. Sanu lembidi ikairi ngayuda poiraina amuk mathoi hapsilakpadudadi poiraigi puksepta khuchilna patchiklam. Poiraisu ikhangkhangna ayoima karinoni masina haina masilda sonjai laima sunokladuna imau sidi tawgadabani pharese ima salukige ko hairamduna laima su satkai. Sanu lembi ikaisana as aidi ikaibana sireda si hayuna poiraidi yengladuna Sarsuba karanyam tai. Poirei sunok fe tawduna. Ikaiganuda kaigi kaidoino. Welcome to the family. Asuna tapna sanu lembibo yengladuna khairaklam. Sanu lembi sunok fe tawraduna poirei de yengduna laisari. Coffee do ingkraniye. Hana thaktunga tawrasi. Si haiduna coffee cup ama pirai. Sanu lembi su pirakliba coffee cup tu lauraduna thakduna. Nungai raba wari kaya saduna. Coffee adu su thakpa loikri. Coffee adu hek thakpa loibaga tapna. Sar maru oina aina laklibase. Sarga yamna tana janingba wari ama lairi. Adugini poireisu hoi tanasi. Kaino nangna aiga puna tanaba pamlibasibo. Sanu lembisu mana purakpa file tudagi pauksedagi kaklaba photo khara puthoraktuna ulai. Poirei ingangakna sanu lembina pairiba paukse maset kharadu yengladuna. Kaino sanu sidi Deepika natro. Sanu lembisu mani Deepika irengbam aphaw boksaramani. Poirei sunokladuna kok saklasu aphaw boksaramadi oiriboire. Angawbigi doctor sakphajabado thingaibada mamaiga pungko kopserani. Sanu lembina tapna sar aina hainingbadi Deepika irengbamgi oi thangma khusida yauriba bracelet che amukta yengbiyo. Poirei su noktuna yenglubani adubu mamit manado laukthokduna sanu lembigi makuttagi Deepika gi photo adu mulladuna yamna munne yengduna laikri. Poirei gi masada angakpadana pungyong khirami. Nongma komla khongdagi phangba bracelet adumakni Deepika gi oi thangma makutta siribado. Poirei su ingangna adudi criminal asi Deepika oirabra. Sanu lembina adumakti khangdri. Adu sar Deepika si hausik mental asylum amada lairiba miyoi amani. Karam asuk sauba crime asi satharamgadabano. Poirei amadi sanu lembi hanadagi hena matha saba henkri. Sanu lembina tapna sargi khutta phangkhiba bracelet tu leibiba natra. Poirei su lai Mahak leiramuko si haiduna mahaki ka tamna sensin kiram. Sanu lembi amadi
poiregi wakhal lairi basi punsiba ngan ba thauba madi singkhai da natana mani gi life attempt tawriba criminal ado Deepika oirabra haibsi ngai haki matung poirei su sen thoraktuna mana fanglaki ba bracelet ado puthoraktuna shanu limi da ulam pau sele yauri ba Deepika gi bracelet aduga poirei gi makuta lairi ba bracelet asiga chap manari poirei su magi phone du hathu adu puthoktuna gallery da sanglaga mana kap kiba Deepika na yai phayen bagi makhong da konuna kaplingai kap kiba photo adu yenglo da su chap manana Deepika gi oi thangma makhut adu da bracelet adu siduna leirammi ani adu pakhaladuna yamna thuna gari du thaudoktuna yai phayen bagi mental asylum adu tamna lakpagi lambi adu da miyam du omsinre leirammi poire yamadi sanu lembi su sensinduna yenglo badadi angakpa amagi mathakta angakpa ama haibada oikri Deepika wakhal tadana leirammi aduga yai phayen bana mako adu da khara shokladuna Deepika bu konuna kauduna leirammi poire su thuna sensinduna yai Deepika si kaidoragi yai phayen basu khangde bai ma aigi koki ikheng si ubada wakal ta khiri sibu kamai tawdoino poire su thintaranu la Deepika bu hospital tamna purasi si hairam laga sanu lembi di yengladuna sanu nanga yai ga satlaga Deepika bu hospital da puram ai shokliba gari si workshop ta amukta thamam khigi si hairam laga yai fahen bagi mamang da koplaba gari do thauduna chatkri yai fahen ba amadi sanu lembi su thuna Deepika bu manak nakpa hospital amada pukhalaklam yai fahen ba su treatment khara pibiram aduga Deepika di hausik phawa khalaktri sanu lembi su tanja lauduna tapna yai fahen ba da yengladuna kamai tawribano haidana hangai yai phayen bana ai kho yum da sasi yadi haidana sau tha u haidana yaraktabadagi aina mabu yum da purakbani asumna haukraba wari du liraklam Deepika di nomit ni supna kap tuna laikri sakshu amata saramdi yai fahen basu Deepika gi matawadu da nungai tabana loirabani Deepika bu mathamoi sengna nungsi jabatana kari tawgani haiba khangdraduna laijaribani asumna lairingai thongdo hangtoktuna nurse ama sangsilaktuna doctor Deepika do ngasi su sak saw haiba yadiye yai fahen basu matha sana tapna nurse tu de yengladuna ai laklaga thiamnaga pijarasi yai fahen basu hawal aduna magi room madudagi Deepika room madu tamna lakli makhoi nurse anina Deepika bu thiamduna leirammi Deepika su kaptuna doctor yambungna aibu nungsibidre magi mamanaba police ama laibadudi magi nupi police oibi amaga masamanga pokre aina ai khoi su pokse haibada yadriba aduga aibusu makhoi gi gumda selasi haibasu mane yabidi si haiduna kapchari nurse ani adu sukari haigani haiba khangdri Deepika na wakhal tadrabasu doctor madi wakhal tabanina aduguma thabakto Deepika gi mathaka tawba pamdabana tawribani khangladuna tapna nurse amana Deepika bu yengladuna Deepika adumna kapkanu si doctor su magi thabak fangnaba hotnabada angang pokpogi wakhal ga sangdaba oiramniba yai phayen bana tapna sister ai fajana thiamlabasu thiamlagi nurse ani adu su yai fahen bada amuktang yenglumlaga thokri yai fahen basu sangsi laktuna Deepika bu yengladuna sak sathosi ngarang su sari hai aduna tawranu Deepika su saningdi ayamata charo nipa haiba noisi amata thasaba yadabani nipi ai khoigi awabasu ubidi khangbidi tabidi haina magi pendabadu phongdok saram yai fahen badi Deepika gi wadu talraga mathamoi shokpe helakli sangsinduna Deepika bu mathadu konsinjai aduga tapna Deepika ai lali yamung lali nang adumna tawganu si saksi khara saro ai nangna haiba loina yarani adubu Deepika nang ai budi thadoktuna satkinuko Deepika su kapna yai fahen bagi mathanungda laiduna tapna ai doctor yambung bu kaidau nungda thadok loye yai phahen masu Deepika bu magi matha nungdagi tap lapthok piraktuna si saksi khara sathokna ba tawroba sak ado mana oin inbiram Deepika su nokfe tawduna sinthari ma piyado makuna taithok tana yai fahen man inbiri ba sak to sajaram thonga udu de yengduna lairi ba nurse ahum adusu nokfe tawsai aduga tapna asina phari
ꯑꯩꯈꯣꯏ ꯗꯣꯛꯇꯔꯅ ꯀꯩꯗꯧꯅꯨꯡꯗ ꯗꯤꯄꯤꯀꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯣꯏ ꯈꯪꯉꯤ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯗꯤꯄꯤꯀꯥꯗꯤ ꯃꯦꯟꯇꯥꯜ ꯑꯦꯁꯥꯏꯂꯝꯁꯤꯗ ꯂꯩꯕ ꯑꯣꯏꯕꯅꯤꯅ ꯐꯗꯨꯅ ꯌꯨꯝꯗ ꯍꯟꯈꯤꯕ ꯇꯥꯔꯒꯗꯤ ꯗꯣꯛꯇꯔꯗꯤ ꯑꯉꯥꯎꯕ ꯑꯣꯏꯍꯧꯔꯅꯤꯌꯦ ꯑꯃꯅ ꯑꯃꯨꯛ ꯇꯞꯅ ꯐꯔꯦꯁꯤ ꯑꯗꯨꯝꯅ ꯊꯣꯛꯇꯕ ꯑꯣꯏꯔꯁꯅꯨ ꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯃꯤ ꯁꯣꯝꯗꯅ ꯌꯥꯏꯐꯍꯦꯟꯕꯅ ꯊꯦꯝꯗꯨꯅ ꯆꯥꯛ ꯑꯗꯨ ꯄꯤꯖꯕ ꯂꯣꯏꯕꯒ ꯗꯤꯄꯤꯀꯥꯕꯨ ꯌꯦꯡꯂꯗꯨꯅ ꯑꯩꯈꯣꯏꯗ ꯉꯁꯤꯁꯨ ꯆꯠꯂꯨꯁꯤꯀꯣ ꯍꯥꯏꯔꯝꯂꯒ ꯌꯥꯏꯐꯍꯦꯟꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯅꯔꯁ ꯑꯃ ꯑꯅꯤꯗ ꯗꯤꯄꯤꯀꯥꯕꯨ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯠꯈ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯗꯤꯄꯤꯀꯥꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯗꯤꯄꯤꯀꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯝꯅ ꯂꯩꯃꯤꯟꯅꯔꯝꯂꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯀꯥꯔ ꯑꯃꯒ ꯌꯥꯏꯐꯍꯦꯟꯕꯒꯤ ꯀꯥꯔ ꯑꯗꯨꯒ ꯊꯣꯝꯖꯤꯟꯅꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯅꯤ ꯆꯥꯡ ꯑꯃꯗ ꯊꯧꯗꯨꯅ ꯂꯥꯛꯄ ꯑꯣꯏꯕꯅꯤꯅ ꯌꯥꯏꯐꯍꯦꯟꯕꯒꯤ ꯃꯀꯣꯛꯇꯨ ꯈꯔ ꯁꯣꯛꯄ ꯑꯗꯨꯒ ꯗꯤꯄꯤꯀꯥꯒꯤ ꯃꯈꯨꯠ ꯈꯔ ꯁꯣꯛꯂꯒ ꯇꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯗꯤꯄꯤꯀꯥꯗꯤ ꯌꯥꯏꯐꯍꯦꯟꯕꯒꯤ ꯃꯀꯣꯛꯇꯒꯤ ꯁꯤꯟꯊꯔꯛꯄ ꯏꯈꯦꯡ ꯑꯗꯨ ꯎꯕꯒ ꯌꯥꯝꯅ ꯀꯤꯅ ꯄꯥꯈꯠꯅ ꯗꯣꯛꯇꯔ ꯌꯥꯝꯕꯨꯡ ꯏꯅꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯋꯥꯈꯜ ꯇꯥꯗꯅ ꯋꯥꯟꯊꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯗꯨ ꯁꯅꯨ ꯂꯦꯝꯕꯤꯒꯤ ꯃꯐꯝꯗ ꯑꯃꯗ ꯆꯤꯊꯗꯨꯅ ꯇꯝꯂꯛꯏ ꯑꯇꯣꯞꯄ ꯀꯥꯔ ꯑꯗꯨꯕꯨ ꯊꯧꯔꯛꯂꯤꯕ ꯅꯤꯄꯥ ꯑꯗꯨꯁꯨ ꯈꯔꯗꯤ ꯁꯣꯛꯂꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ ꯑꯗꯨꯅ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃꯠꯇ ꯌꯥꯎꯅꯗꯅ ꯅꯤꯄꯥ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯜꯍꯟꯈꯤꯔꯝꯃꯤ ꯁꯅꯨ ꯂꯦꯝꯕꯤ ꯑꯃꯗꯤ ꯌꯥꯏꯐꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯗꯤꯄꯤꯀꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯗꯤꯄꯤꯀꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯖꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯄꯣꯏꯔꯩꯁꯨ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯏ ꯗꯤꯄꯤꯀꯥꯁꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯌꯥꯏꯐꯍꯦꯟꯕꯁꯨ ꯗꯣꯛꯇꯔꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯜꯂꯒ ꯑꯗꯨꯝ ꯋꯥꯈꯜ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯄꯣꯏꯔꯩꯅ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯥꯕꯨ ꯑꯦꯁꯥꯏꯂꯝꯗ ꯄꯨꯅꯕ ꯇꯧꯔꯁꯤꯔꯥ ꯑꯥꯗ ꯁꯨꯝ ꯐꯖꯅ ꯄꯣꯊꯥꯍꯜꯂꯁꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩ ꯗꯣꯛꯇꯔ ꯎꯅꯕ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯗꯣꯛꯇꯔꯅ ꯗꯤꯄꯤꯀꯥꯕꯨ ꯄꯨꯊꯕ ꯌꯥꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯗꯤꯄꯤꯀꯥꯕु ꯄꯨꯗꯨꯅ ꯌꯥꯏꯐꯍꯦꯟꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯁꯅꯨ ꯂꯦꯝꯕꯤꯁꯨ ꯌꯥꯎꯅ ꯌꯥꯏꯐꯍꯦꯟꯕꯒꯤ ꯃꯦꯟꯇꯥꯜ ꯑꯦꯁꯥꯏꯂꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯑꯦꯁꯥꯏꯂꯝꯗꯨ ꯌꯧꯔꯗꯨꯅ ꯗꯤꯄꯤꯀꯥꯕꯨ ꯐꯖꯅ ꯄꯣꯊꯥꯍꯜꯂꯝꯂꯒ ꯄꯣꯏꯔꯩ ꯁꯅꯨ ꯂꯦꯝꯕꯤ ꯑꯃꯗꯤ ꯌꯥꯏꯐꯍꯦꯟꯕ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛꯇꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯇꯞꯅ ꯄꯣꯏꯔꯩꯅ ꯌꯥꯏꯐꯍꯦꯟꯕꯕꯨ ꯌꯦꯡꯂꯗꯨꯅ ꯌꯥꯏ ꯗꯤꯄꯤꯀꯥꯁꯤ ꯀꯅꯥꯅꯣ ꯁꯨꯝꯅ ꯍꯪꯉꯛꯏ ꯌꯥꯏꯐꯍꯦꯟꯕꯁꯨ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯗꯤꯄꯤꯀꯥꯕꯨ ꯀꯅꯥꯅꯣꯕꯣ ꯄꯣꯏꯔꯩꯁꯨ ꯇꯞꯅ ꯇꯞꯅ ꯃꯈꯣꯏꯅ ꯐꯪꯕ ꯏꯕꯤꯗꯦꯟꯁ ꯀꯌꯥ ꯑꯃꯗꯤ ꯗꯤꯄꯤꯀꯥꯁꯤ ꯍꯥꯟꯅ ꯑꯐꯥꯎꯕ ꯕꯣꯛꯁꯔ ꯑꯃ ꯑꯣꯏꯔꯝꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯍꯪꯂꯛꯂꯝꯃꯤ ꯌꯥꯏꯐꯍꯦꯟꯕꯅ ꯄꯣꯏꯔꯩ ꯗꯤꯄꯤꯀꯥꯁꯤ ꯇꯁꯦꯡꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯃꯥꯕꯨ ꯑꯩꯒꯤ ꯒꯥꯔꯤꯅ ꯊꯣꯝꯈꯤꯕꯅꯤ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯒ ꯌꯦꯡꯕꯗ ꯃꯥꯒꯤ ꯐꯤꯕꯝꯁꯤ ꯑꯁꯤ ꯑꯣꯏꯈꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯦ ꯑꯗꯨꯒ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯃꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯔꯁ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯔꯥꯎꯅ ꯗꯣꯛꯇꯔ ꯗꯤꯄꯤꯀꯥ ꯅꯣꯔꯃꯦꯜ ꯇꯥꯔꯛꯑꯦ ꯃꯥꯅ ꯗꯣꯛꯇꯔꯕꯨ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯑꯦ ꯌꯥꯏꯐꯍꯦꯟꯕꯗꯤ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯂꯩꯇꯥꯕ ꯉꯝꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄꯣꯏꯔꯩ ꯑꯃꯗꯤ ꯁꯅꯨ ꯂꯦꯝꯕꯤꯗꯤ ꯗꯤꯄꯤꯀꯥꯅ ꯋꯥꯈꯜ ꯇꯥꯔꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯏꯉꯛꯉꯛꯅ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯌꯦꯡꯅꯔꯝꯂꯒ ꯍꯥꯊꯨ ꯌꯥꯏꯐꯍꯦꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯤ ꯌꯥꯏꯐꯍꯦꯟꯕꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯗꯤꯄꯤꯀꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯔꯥꯎꯅ ꯗꯤꯄꯤꯀꯥ ꯅꯪ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯀꯣ ꯗꯤꯄꯤꯀꯥꯁꯨ ꯇꯞꯅ ꯑꯩ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗ꯭ꯔꯤ ꯗꯣꯛꯇꯔ ꯂꯩꯔꯝꯕꯅ ꯑꯩꯅ ꯉꯁꯤ ꯐꯕ ꯉꯝꯂꯤꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯕꯦꯒꯇꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯒꯥꯔꯤꯅ ꯊꯣꯝꯂꯛꯂꯝꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯐꯥꯕꯤꯔꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯪꯉꯛꯏ ꯌꯥꯏꯐꯍꯦꯟꯕꯗꯤ ꯗꯤꯄꯤꯀꯥꯒꯤ ꯋꯥ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏ ꯃꯁꯤꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯤ ꯃꯥꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯗꯤꯄꯤꯀꯥꯗꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯤ ꯀꯞꯇꯨꯅ ꯀꯧꯖꯕ ꯗꯣꯛꯇꯔ ꯌꯥꯝꯕꯨꯡ ꯍꯥꯏꯕ ꯃꯤꯡꯒꯧ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯤ ꯌꯥꯏꯐꯍꯦꯟꯕꯁꯨ ꯇꯞꯅ ꯐꯥꯔꯦ ꯅꯪꯒꯤ ꯕꯦꯒꯇꯤ ꯈꯪꯗꯦꯅ ꯑꯗꯣ ꯅꯪ ꯁꯣꯛꯂꯤꯕꯁꯤꯅ ꯀꯔꯝꯅ ꯁꯣꯛꯂꯤꯕꯅꯣ ꯁꯨꯝꯅ ꯍꯪꯂꯝꯃꯤ ꯗꯤꯄꯤꯀꯥꯁꯨ ꯁꯤꯂꯣꯡꯗ ꯑꯩꯒꯤ ꯃꯦꯠꯆ ꯑꯃ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯩꯕꯨ ꯀꯥꯔ ꯑꯃꯅ ꯊꯣꯝꯈꯤꯕꯅꯤ ꯑꯩ ꯋꯨꯃꯦꯟ ꯕꯣꯛꯁꯔ ꯗꯤꯄꯤꯀꯥ ꯏꯔꯦꯡꯕꯝꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩ ꯑꯃꯗꯤ ꯁꯅꯨ ꯂꯦꯝꯕꯤ ꯏꯉꯛꯉꯛꯅ ꯌꯦꯡꯅꯔꯗꯨꯅ ꯗꯤꯄꯤꯀꯥꯗ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ ꯌꯥꯏꯐꯍꯦꯟꯕꯅ ꯇꯞꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯛꯆꯥꯡꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯗꯤꯄꯤꯀꯥꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ
Adu doctor, aigi family ga wari amada sanaba yagadra. Haidana hang. Yai fahen basu ingangagna. Yani, si haidana, magi phone do puthokduna pirai. Deepika na lauduna, mayungi number adu namduna call tawrami. Adu phone do switch off lai. Amuk shumagi number do amuk tokse. Adu da su ring di setlaga, call adu receive tawraktri. Deepika su anirak ahumlak hanjin call adu toksen mani. Adu call do sumpai pairatri. Tapna yai fahen badi yengladuna, Deepika na. Doctor, aibu mafam sida kanana purakpano. Asumna hangai, yai fahen basu tapna. Aina nangbu thengnaduna purakpani. Nangna hausik lairibasi. Aigi mental isai, wadu loidingai, lakliba call ring toladuna thatkri. Yai fahen basu call receive fattawrami. Hello, nipi yamana. Hello, kana. Iringbam Deepika gi family member oibirabra. Nupi adusu yam nangakna. Mani, ai Deepika gi mamani. Isadu ngasi phawba karisu tawdriba natra. Sumna hangai, yai fahen bana tapna. Ma karisu tawdi. Ai Dr. Yai fahen mani. Ma si matam kuina. Aigi asylum da leirakpadagi. Ngasidi wakhal phajana tari. Aduna mabu wadu loidringai. Yamna nungaijare Doctor. Doctor ni isabu ngasi phawba senarambasi. Doctor bu hainingai leitana thagatchari. Ai isabu hausimak lawba laksaragi. Yai fahen basu tapna. Hoi, asi haiduna magi mental asylum adugi location do haikri. Masidi Deepika wakhal tarak labanina. Phasana ingna tapna wari kaya sanaba yarami. Adubu yai fahen bamadi Deepika na mabu thadokuna satkragani khanbada hena awaba mahablari. Lona Deepika bu yengladuna kapsaba nattana yai fahen bagi pangal lairamdi. Ngai haki matung nipi ama sensi laktuna yai fahen bagi unaram. Nipi aduna. Doctor, ai tharo sangbi kawi. Ai Deepika bu hekpok mamani. Matam kuina mangkri haidana lairuba isabu Doctor na ngasi phawba tekta kaidana senabiduna thambirambagi-damak Doctor bu hainingai leituna thagatchari. Mama aiga isaga amukta unahanbiyo haidana tharo sangbi kaplaklam. Yai fahen basu sidi ai khoigi ithawni lakbiro asumna wari sadana tharo sangbi bu Deepika gi manak tamna puduna lakli. Deepika asuma khoi nurse kharaga wari sanaduna lairambadagi sangatliba mama bu uraduna kapna sensinduna mama bu konchai. Asumna tharo sangbi amadi Deepika mama masha ani do konaduna punna kapnari. Tharo sangbi na masha bu mayumda pujakragi haidana Deepika bu puduna thorakli. Yai fahen badi Deepika na satkragani khanbada masha do hena awaba amadi oiraduna lona Deepika bu yengduna laisari. Nurse khara adudi yai fahen bagi mawong adu ubada makhoi su nungai jeramdi. Salamdagi matam aduda nokfe tawduna yai fahen badi yengladuna Deepika na tapna. Doctor, aikhoi amuk chacharukige sumna hairi. Yai fahen basu noktabadi yadabanina asema minok amana mai thongda laitingladuna tapna. Phasena hanagi punsida hanjinduna. Nungaina ngasidagi lairoko Deepika. Hayana khumai. Deepika su hoi si hairamlaga adumak mamaidu laithokduna mamagi matung inaduna sakhirami. Deepika na harauna hankibado yai fahen ba mamitagi mapi sinthaduna yenglaga laijahorami. Faniyamna ngaijarabasu Doctor yambung haidana amuk fawba kauramdana Deepika di adumak hankirami. Tapna Deepika nangbu ai thadokoi hairambadaine. Matamamada Nangi nungsiba aina khamkidaba matamduda nangna kayam waramgani haibado ai ngasiri khangi. Asumna masilda sonjaduna yai fahen masu lehori. Matam magi khongsel na lepnaiduna satkibana nongmadagi nini dagi humni asum hawkibana. Numit tarani romse yai fahen ba mathawda pukning sangba ngamlamdi. Deepika na satpa mafam khoding mana koin inajaduna lona yengjaba senajabana singbasu tawrami. Ngasisu yai fahen ba yamna thinglaba phawba Deepika gi mayonggi thongalduda laijari. Deepika na magi koli kaya mapalda futhokduna fenglibado yai fahen na lumduna lona yengjari. Ngai haki matung Deepika su loiraduna kol singdu pushanduna sankri. Mama masani wari watai ngihak tawramlaga thaliba imungi light muthatladuna tumba sangna kraba matam simaktada
ꯌꯥꯏꯐꯔꯦꯟꯕ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯁꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯁꯅꯥꯔꯩꯁꯨ ꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛ ꯍꯪꯂꯨꯔꯕꯁꯨ ꯌꯥꯏꯐꯔꯦꯟꯕꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯗꯨꯅ ꯋꯥꯗꯨ ꯐꯠ ꯀꯛꯊꯠꯂꯒ ꯊꯝꯂꯝꯃꯤ ngasisu thengna halaktuna magi kada changduna yaifahenba tumba themani adubu tummu haiba yaraktabadagi magi phone du puthoktuna Deepika ga punna kapkiba photo kaya du yengladuna amuk noksari wakhal tarakpada yaifahenba amuk sulona kapcharam ashumna ahingdu haukhiduna mathangi numituda yaifahenba yahaudu khara thengna hagalakli pung yenglubadadi nipalge minute nifu tare chatuna leiram yamna thuna yaifahenba magi room gi washroom du sensinjuna mamai mamit fat tathokuna masadu amu iru luthoklam madu hek loibaga thinthadana adu thoraktuna mafi marol du loisenduna thabak chatnaba tafing kum tharakpagadi Premila amadi sanaraisu TV yengladuna wari sanaraga leiram Premila na as khangdreda ima handak marak tha amani sida serial killer gi type ta nongma kangdana mi mathang halamba sida aidi mapalga thoktawga tallida sanaraisu adugi hairu rabadi napaga ibongo saubagadi security na ngaktana leiba oirabani na phare isa yaifagini imana yamna wari basi haiduna masilda sonjari yaifahen basu tapna oh yare ai gidi kari suwabi wa haide ko ai thabak thengkragani haidana hairi sanaraisu hey aina hairi basi asengmani ne mi social worker fawu siram libasini mi happy edu araiba amadi oiram loi dawribani ne yaifahen basu tapna kaino imana haidubo social worker kana leitrage amo sanaraisu masagu yengladuna tapna social worker mani haiba ama masagi mayumda tamthina halamli haiduna pausida yauriba sinine yaifahen basu TV du di yenglubada uri laitriba social worker mani gi photo ama TV du ulaklibadu somnani station dani sanu lembi poire yamadi ranjin makhoi ahum matha yamna sana mani gi murder case sadu gi matang da wari kaya sanarami poire su tapna taranjin kaino taranjin isamak yauna police na ngak senduna laiba social worker mani fawba halaklibasi ai khoi gi yamni ikai ni ngai sanu lembi su sor sang hondokladuna ngasi phawba criminal adu puthokpa ngamdribasi ai khoi gi khwai gi asoi wadu haiba loidngai lakliba ringtone aduna thatkre boire su lakliba call receive tawreduna hello yai kai leirage sum leifam khangdradana call tarpani thaba khara sinbro sindeda matha suta saibo ranji chu tapna sir maya pothabiramo ai sabora khara logjerugi hairamduna thokre boire su karigino nang laifam sakang khangre hairiba sibu yai nang handakse yamna hongli haidana pautai ko yai fahen basu Deepika da ngasidi kari su tawdana magi hanagi punsida hanjan khre ko madi nungai na hanagi punsida hanjan khre aduga ai ngasidi magi wakhalda angaw haibudu ohewri boirei su yai fahen bagi matawodo nungai badi nati adugu yai fahen man nungai khiroi haidana fagi oina nganglam chalo hai nupa na tadona aina haibidro nahana pharaga lahorona nang yajakhidaba natro si haidana noksil yai fahen basu nokfet tawduna nang yama leirabani ne yari kaino ado horen ai khoida sanu lembi puraga nakhoi ni punala boirei su nokladuna ai gidi ama leiri nangidi angau widu fauba ngau fakibadagi leitredana aduna horialdi itai nau namang de kenaraki em nang saksau ko sumna haijali yai fayen basu ai yama sat khrabasu angau bi amamuk leijarabado masak yengba noina tai nau lakiro lao poireisu ibo nangama angau bi da sup oina tawradana yai fayen basu aduna tradi aise phangdo mandribo sidi mi angam capacity haibuduni horen sanu lembido puraga lauko hai thamlage se haidana phone do kakna table do phone do thamkri nakal dagi Deepika na yambong kai haira age yai fahen basu nokladana horel sanu lembi su yauna makhoi ani punna ai khoi lakani hairak horel soidana laksarani si Deepika na tapna yambong nang leirambana ai ima babung tasau amadi
inamagi lamal singba ngamjabani si haiduna Deepikagi koiraw narabi mitsna ani aduna pirang ihorakli yai fahen basu nokfe tawduna he adumain tawnusi aini hinglibasi nangi damaktani Deepika maitei sanu ama oiraga aduna pukning hantagadaba nati Deepika bu themjinbiram Deepika su sinbawda nokfe tawduna yai fahen babu khangkon konsali yai fahen basu Deepika bu mathanungda sena konsinjai adubu Deepika di haukraba matamgi wari kayado mamitta aduma uduna layam Deepika yamna mangaw thina horakpani pi masa makhagni masana sanaba pamba oibana mapabung thaujalna masagu boxing tamankhibani Deepika gi mai bi ma thambasu masagi mawong khangbana masagi pamjaba line da support kaya tawjaram thambala madi thaujal gi masasi ani tomthilla madi Deepika makhoi ani tomthindi SDO oina pukri adubu Deepika di sanabagi line sida aduma ngasi su sangsil tomthindi journalist oiba tampasna gaubini pi yamaga yumban punsida khongda aduna masa piba phangjaram Deepika su master loisali masana IPS officer ama oiba pami haiduna UPSC exam thanaba kana study tawba matang amadani Silongda India gi power women boxer kayagi sauro met sama lairi haiduna Manipur gi oina Deepika bu select tawrakpadagi Deepika Silongda match ki tamak silam somdana punsiba ngan ba thauba singkhai amadi mani makhoi mari sangduna nipi yamabu nipi oibigi ikai khumnaba manghan biduna hatok piram Tampasna su nipi yama oibana laitriba nipi adugi awaba amadi laitriba nipi adugi imung manungna waram gadabadu khangladuna tampasna na thigatpadagi mihatpu oiriba mani punsiba nganba thauba amadi singkhai makhoina nipi adubu hatpani haiduna social media da lauthorakpadagi makhoi punna faram adubu mani masamak yauriba case sama oibana lawyer ama oiriba saurelna case thengainaduna makhoibu thaduk hankibani Tampasna gauwa journalist samana makhoiba fan mani khanglaktuna tampasna da natana makhoi imung manung tumna hatnaba haiduna punsiba nganba thauba mari manina Deepika gi family bu kupsen senaduna layam matam adu makta Deepika su metsadu loiraduna Manipur da thoklaklagani haiduna paudam lai Deepika na Manipur da thoklakpa numit aduda tomthin tampasna thausala mari thambal yauna Deepika bu airport tagi lawba sati Deepika su Manipur da thungladuna mama mapa mabung amadi manam masu yauna thengnaduna mayum tamna halakpagi lambida punsiba nganba thauba mani amadi singkhai su yauna ngaiduna leiramduna mathung maram khangna thausal gi mabukta mani na thang hanjin najin thinki tomthil su chanchinduna mani gi mathabakta makhong khangkhau khawthokuna mapabung gu konduna tomthilna pabung sipabung asumna kausai Shumna lairinge punsiba nganba thauba singkhai amadi makhoi mari sangduna tampasna bu fanaba honarakpada makhoi mari ga Deepika ga funaraklam Deepika adumna lambana duna lairingai matung adomdagi saurelna Deepika gi makokta yochai amana kantharaklami Deepika makok adu ngauraduna laimai da logna taduna lai asumna lairingai thambal bu Deepika gi mamang maktada thangna thinduna hatpikirami Deepika kapna mama gi thawai yaudra haksang adu yengladuna adumak wakhal taduna wanthakirami Deepika na wakhal lakpada tomthil makhoi ani bu punduna thamlam aduga punsiba nganba thauba singkhai mani amadi saurel makhoi taruk sangduna tampasna bu nipi oibigi ikai khumnaba manghan biduna leram Deepika di manamada sathariba du yengma ngamdraduna kapna mamit adu uisanduna manamada aduna tawgono haiduna laushari tomthil su mathwai sakna laushari adu makhoi wamada tadana makhoi taruk sangduna tampasna bu sharak tamlam asumna sharak tamba loibaga makhoi gi mimang maktada tampasna bu yochaina mathabakta phoreng lengduna tamchina hatbiki Shouting mana tomthin masado nomba haiba tawbada pulambado nan thoraktuna tomthil sensinna punsiba nganba thawba singkhai mani amadi saurel ga lambana kri adu makhoi taruk ka tomthil matomda ga lambana badudadi makhoi taruk na tomthil bu tamchina phupiduna makok te yochai amana hanjin kantatuna hatok pirami Deepika kapna mabung bu kauduna lairingai makhoi taruk na sangsinuna Deepika bu pulli badudagi laukthokuna makhoi taruk sangduna Deepika bu su sharak tamna bu hotnarakpada Deepika di afau boksharam oibanina
mabu nipa taruk aduna faba ngamdraduna senkhira Deepika na senkhibaduna makhoi taruk sangduna Deepika bu tanarakuna amuk pharami mani na Deepika gi furitu segairakpadagi Deepika su mani bu mathabakta makhong khangkau kauthokiduna mabu fariba mayamadu fu duna sielage haiduna tawrakpada mani ni ikhang khangauduna Deepika gi makokta saituk amana khangthom thomna khibani Deepika makokta adumna saina kalakpaduda makokta paisinduna laikri asumna lairingi amuk hanna saituk aduna anirak ahumlak thomchilai Deepika makoktagi ikheng lepa laituna sinthaduna singseptudagi tharo ontharakuna lambi mayayaduna taduna laikri somnuna mani punsiba nganba thauba singkhai amadi saurialdi Deepika bu siramlagani haiduna khanduna adumak mafamdudagi hankhirami Yaifayan basu mamanabagi luhongba ama yaururaga khara thengna halakpagi lambida khara laptapna nipi amana pibam saduna taduna lairibadu uraduna magi garido khamladuna sangsinuna yenglubadadi Deepika gi pibam adu ubada magi litliba koto lauthokpiduna Deepika gi masadu kopsimbiduna magi gariyadu hapsinduna mayum tamna puraklam mayum yaubaga sanarai premila amadi yaifahenbagi mayama pari amadi yaifahenbagi mapabung singlen sanasu yauna pakhatladuna yaifahenbada oina ngangbirami sanaraina karino ibungo nupi masasigi phiba masiga karino aikhoina hausi tawgadaba sibo si haiduna makok paiduna phamthaki premila su yam pakhatna ate lairi yaifa nupi masasi hospital da amukta pukhanaba tawsi mafi marol hongdok pinaba tawsi magi kadgi fi khara lawruge tawbaga parina premila gi khudang adu fat faduna premila adu maina tawgano tongana doctor ama kauraga yomsida pachana yenganchi hospital da nipi masasi puba yadi haidana hairi sanari sutapna as nipi masasi gi oiriba phibam siga hairurabadi ibongo sawbana hairiba sina chungbani premila su yambung masasi yamna sukli adugini hospital da fajana pubibana patra Parisu, as Premila, nangsi wakhal takhiredago. Nipi masasi gi pibamsi, fatraba mioi kharadagi, masagi izat amadi, masagi punsibo kanjaduna, mathwa hingnaba nanthuk hauna, selakpagi pibamni. Aduna, adumaina tawba yadiko. Ai doctor ama kaugi, si hairamnaga call tawri. Sanare su tapna, ima wibi ama, nipi masasi, magi mafi marolsi amukta fazena hongtok pinaba tawsi. Si hairamduna sanare su Deepika gi senaba mafi marol khara lawu sekri Premila su ising khara lawruduna Deepika gi makhong mukut adu phachena tekthok samthok piram sanare su Deepika na senaba mafi marol khara puduna changoklaga phajana seching biram ngai haki matung doctor nu piyama laktuna Deepika bu phajana yenghalami ngai hak asum yenghalam naga sanare Premila pari yai fahenba madi singlen sana su yauna punna wari sanaram Premilana Doctor nipi masasibu kari problem laibagi Doctor aduna atai problem amata nipi masasi da laiti life ATM tawrakpani nipi masasibu wahangdo khangladuna hai singlabi sanaraina aigi ima watombini haiduna khumai Premila su mamagi wahayu tabada ngakni yeng amuksu khalai Kangnadi haidana kumluragadi nipi masasi oiribi phibamasi makhoi imungda oina loinamak taragani haiba aduna Premila su adumak tamina laikri ahingi matam khara thenglakpaga Deepika wakhal tarakli mamit tapna pangthorakpaduda sanare Premila pari yai fahenba madi singlen sana su yauna Deepika da wahang kaya mahanglami adubu ta sengna Deepika di wakhal soirebi haibada oikhibani Asumna wakhal lamada mangduna lairingai Deepika gi masadu nomlai yai fahen mana Deepika nang kai dore Deepika su tapna kai su tawdi yai fahen mana pharesi poirega sanu lebiga su lakla mari makhada langlibasi aduna ayamukta kumtharuge ko hairamnaga kumthaki Deepika su nok fet tawduna yai fahen bu yengduna lai sauram Makhadu kumtharakpaduda poirega sanu lembiga su yawraktuna sanara yamade Premila ga wari sanaduna leiram yai fahenba hek ubaga sakla sunu haibagi matagumna poirei su nokfe tawduna yai fahenbada ai khoidi ngasi su sela si hainari yai ibani sendringai ai khoi hum setlaga Deepika do hekta pharu sira sumna phagi tawraklam yai fahenba su adum khanglibani
ꯃꯥꯅ ꯋꯥꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯦ ꯇꯥꯕꯗ ꯆꯥꯛ ꯑꯁꯤꯅꯨ ꯍꯥꯏꯌꯦꯅ ꯍꯥꯏꯔꯛꯄ ꯉꯥꯡꯂꯛꯄ ꯋꯥꯐꯝꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯌꯥꯏꯐ-ꯍꯦꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯅꯨ ꯂꯦꯝꯕꯤꯗ ꯌꯦꯡꯂꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯥ ꯆꯅꯨ? ꯑꯩꯒꯤꯗꯤ ꯐꯥꯕ ꯐꯥꯗꯕ ꯏꯌꯥ ꯌꯥꯔꯦ, ꯅꯣꯏ ꯑꯅꯤꯕꯨ ꯉꯁꯤ ꯆꯦꯟꯗꯧꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯆꯅꯨ ꯂꯦꯝꯕꯤꯁꯨ ꯏꯉꯛꯉꯛꯅ ꯀꯥꯏꯗꯩꯅꯣꯗ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯌꯥꯏꯐ-ꯍꯦꯟꯕꯁꯨ ꯅꯣꯛꯂꯗꯨꯅ ꯆꯦꯜꯂꯨ ꯀꯩꯅꯣ, ꯅꯣꯏꯅꯤꯁꯨ ꯉꯁꯤ ꯑꯗꯨꯝ ꯅꯣꯏꯒꯤ ꯆꯦꯟꯕꯗꯨꯗ ꯑꯩꯒꯤꯁꯨ ꯆꯥꯟꯁ ꯑꯃ ꯌꯦꯡꯍꯧꯔꯒꯦ꯫ ꯄꯣꯏꯔꯩꯁꯨ ꯅꯣꯛꯂꯗꯨꯅ ꯌꯥꯔꯣꯏ, ꯍꯧꯖꯤꯛ ꯃꯇꯝꯗ ꯅꯨꯄꯤ ꯐꯥꯕ ꯆꯠꯅꯗ꯭ꯔꯕꯅꯤ, ꯅꯃꯥꯏꯗꯨ ꯈꯔ ꯏꯀꯥꯏꯌꯣ, ꯑꯉꯥꯎꯕ ꯑꯉꯥꯎꯕꯤ ꯀꯌꯥ ꯄꯥꯟꯅꯔꯒ ꯂꯩꯔꯕꯅꯤꯅ ꯅꯪꯁꯨ ꯈꯔ ꯁꯨꯔꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ꯫ ꯌꯥꯏꯐ-ꯍꯦꯟꯕꯁꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯋꯥꯗꯨ ꯂꯣꯏꯍꯟꯕ ꯅꯪꯗꯤ ꯄꯣꯏꯔꯩꯁꯨ ꯐꯠ ꯈꯨꯝꯂꯛꯏ꯫ ꯉꯝꯂꯔꯣꯏ, ꯅꯨꯄꯤ ꯐꯥꯕ ꯀꯥꯏ, ꯍꯩ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦꯅꯦ, ꯕꯣꯛꯁꯔꯅꯤ ꯕꯣꯛꯁꯔ, ꯈꯪꯂꯦꯗꯅ ꯃꯥꯒꯤ ꯀꯤꯟꯗꯨꯅꯒ ꯋꯥꯏꯔꯛꯂꯕꯗꯤ ꯐꯖꯈ꯭ꯔꯕ ꯃꯥꯏꯊꯣꯡꯗꯣ ꯔꯦꯗꯀ ꯒ꯭ꯔꯤꯟꯒꯅ ꯃꯔꯥꯡ ꯂꯥꯡꯗꯣꯏꯅꯤꯅꯦ ꯈꯪꯂꯦꯗꯅ꯫ ꯌꯥꯏꯐ-ꯍꯦꯟꯕꯁꯨ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯄꯩꯁꯤꯟꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯁꯨ ꯍꯣꯏ ꯅꯌꯥ ꯍꯤꯒꯠꯇꯅꯒ ꯀꯥꯟꯅꯔꯣꯏꯅꯦ, ꯑꯃꯨꯛ ꯑꯋꯣꯏꯈꯩ ꯐꯥꯔꯒ ꯂꯩꯔꯝꯂꯗꯤꯅꯦ ꯅꯤꯡꯊꯦꯝꯆꯥ ꯁꯥꯒꯩꯁꯤꯗꯒꯤ ꯀꯤꯛ ꯑꯥꯎꯠ ꯇꯧꯒꯗꯕꯅꯤꯕꯣ ꯅꯪ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯌꯥꯏꯐ-ꯍꯦꯟꯕꯒꯤ ꯃꯇꯨꯡ ꯑꯗꯣꯝꯗꯒꯤ ꯇꯞꯅ ꯏꯁꯥꯅ ꯌꯥꯅ ꯂꯥꯛꯂꯕꯁꯨ ꯀꯤꯛ ꯑꯥꯎꯠ ꯇꯧꯒꯗꯣꯏꯔꯣ ꯍꯥꯏꯁꯦ? ꯄꯣꯏꯔꯩ ꯑꯃꯗꯤ ꯆꯅꯨ ꯂꯦꯝꯕꯤꯁꯨ ꯌꯦꯡꯊꯣꯛꯂꯛꯄꯗ ꯎꯔꯤ, ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯗꯤꯄꯤꯀꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯣ꯫ ꯄꯣꯏꯔꯩ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯌꯥꯏꯐ-ꯍꯦꯟꯕꯗ ꯌꯦꯡꯉꯛꯏ, ꯑꯗꯨꯒ ꯍꯥꯏꯕꯣ ꯅꯪꯗꯤ ꯌꯥꯝꯅ ꯉꯝꯃꯤꯅ, ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯃꯨꯛ ꯐꯥꯕꯤꯔꯨꯔꯤꯕ꯭ꯔꯣ? ꯑꯗꯨꯒ ꯑꯃꯨꯛ ꯃꯊꯟꯇ ꯃꯊꯣꯡ ꯆꯥꯗꯕꯅꯤꯅ ꯑꯉꯥꯎ ꯂꯩꯅꯥꯗꯨ ꯍꯧꯔꯛꯇꯅ ꯃꯤ ꯃꯆꯥꯁꯦ ꯐꯥꯔꯨꯔꯤ ꯑꯣꯏꯔꯤꯅꯤ, ꯅꯪꯒꯤ ꯁꯛꯇꯥꯗꯨꯗꯕꯨ ꯉꯥꯎꯔꯤꯉꯩꯗ ꯀꯦꯟꯕꯅꯤ, ꯍꯧꯖꯤꯛꯀꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯅꯤ꯫ ꯁꯨꯝꯅ ꯌꯥꯏꯐ-ꯍꯦꯟꯕꯅ ꯁꯥꯎꯅꯕ ꯈꯟꯗꯅ ꯍꯥꯏꯔꯤ꯫ ꯌꯥꯏꯐ-ꯍꯦꯟꯕꯁꯨ ꯅꯣꯛꯂꯗꯨꯅ ꯌꯥꯔꯦ, ꯑꯩꯒꯤ ꯀꯥꯗ ꯐꯥꯏꯜ ꯑꯃ ꯊꯝꯂꯝꯕꯅꯤ, ꯍꯣꯔꯦꯟ ꯅꯇꯩ ꯅꯅꯥꯎꯅ ꯐꯖꯅ ꯌꯦꯡꯉꯣ, ꯏꯕꯥꯅꯤꯁꯨ ꯅꯣꯏꯗ ꯆꯠꯂꯒꯦ ꯍꯥꯏꯔꯛꯏ꯫ ꯄꯣꯏꯔꯩꯁꯨ ꯃꯃꯤꯠ ꯃꯅꯥꯗꯨ ꯂꯥꯎꯊꯣꯛꯂꯒ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤꯒꯤ? ꯌꯥꯏꯐ-ꯍꯦꯟꯕꯅ ꯑꯩꯁꯛ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ, ꯑꯩꯅ ꯉꯁꯤ ꯆꯦꯜꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏ ꯑꯅꯤꯅ ꯁꯤꯗ ꯊꯦꯍꯧꯔꯣ, ꯑꯩꯒ ꯗꯤꯄꯤꯀꯥꯒꯅ ꯅꯣꯏꯗ ꯊꯩꯔꯒꯦ, ꯌꯥꯔꯦꯀꯣ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯐ-ꯍꯦꯟꯕ ꯑꯃꯗꯤ ꯗꯤꯄꯤꯀꯥ ꯊꯣꯛꯈꯤꯒꯦ ꯇꯧꯕꯒ ꯆꯅꯨ ꯂꯦꯝꯕꯤꯅ ꯀꯩꯅꯣ ꯄꯨꯟꯅ ꯆꯦꯟꯕ ꯐꯠꯇꯤꯌꯦ, ꯆꯅꯨ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯞꯅ ꯗꯤꯄꯤꯀꯥꯅ ꯆꯅꯨ ꯀꯩꯁꯨ ꯄꯥꯈꯠꯂꯨꯅꯨ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯆꯦ ꯃꯇꯠ ꯑꯃ ꯄꯤꯔꯝꯂꯒ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯐꯖꯅ ꯂꯩꯍꯧꯔꯣ, ꯑꯩꯈꯣꯏ ꯀꯥꯗ ꯅꯪꯒꯤ ꯗ꯭ꯔꯦꯁ ꯅꯨꯡ ꯂꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯕꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯗꯤꯄꯤꯀꯥ ꯑꯃꯗꯤ ꯌꯥꯏꯐ-ꯍꯦꯟꯕ ꯆꯠꯈ꯭ꯔꯦ꯫ ꯄꯣꯏꯔꯩ ꯑꯃꯗꯤ ꯆꯅꯨ ꯂꯦꯝꯕꯤꯁꯨ ꯏꯀꯥꯏꯅ ꯌꯦꯡꯅꯗꯨꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯄ꯭ꯔꯦꯃꯤꯂꯥꯁꯨ ꯅꯣꯛꯂꯗꯨꯅ ꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯦꯗ, ꯃꯤ ꯂꯣꯏꯅꯃꯛ ꯂꯝꯗꯝꯅꯔꯛꯄ ꯇꯥꯔꯦꯃꯤ ꯑꯩꯈꯣꯏ ꯌꯥꯏꯐꯁꯤꯅ ꯁꯤꯜꯂꯤꯕꯁꯦ꯫ ꯁꯅꯥꯔꯩꯅ ꯇꯞꯅ ꯐꯔꯦ, ꯄꯣꯏꯔꯩ ꯏꯃꯧꯒ ꯄꯨꯟꯅ ꯅꯇꯥꯎꯒꯤ ꯀꯥꯗ ꯍꯦꯛ ꯅꯥꯐꯤ ꯅꯔꯣꯜ ꯍꯣꯡꯗꯣꯛꯂꯨꯔꯣ ꯆꯠꯂꯣ꯫ ꯄꯣꯏꯔꯩꯁꯨ ꯍꯣꯏ ꯃꯥꯁꯤ ꯋꯥꯍꯩ ꯀꯌꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯥꯏꯐ-ꯍꯦꯟꯕꯒꯤ ꯔꯨꯝ ꯇꯝꯅ ꯆꯅꯨ ꯂꯦꯝꯕꯤꯒ ꯂꯣꯏꯅꯅ ꯀꯥꯃꯤꯟꯅꯈ꯭ꯔꯤ꯫ ꯆꯠꯅ ꯆꯅꯨ ꯂꯦꯝꯕꯤꯁꯨ ꯗꯤꯄꯤꯀꯥꯅ ꯄꯤꯔꯝꯕ ꯆꯦ ꯃꯇꯠ ꯑꯗꯨ ꯌꯦꯡꯂꯨꯕꯗꯗꯤ ꯁꯤ ꯏꯁ ꯐꯥꯎꯟ ꯍꯥꯏꯗꯨꯅ ꯊꯥꯔꯝꯃꯤ꯫ ꯆꯅꯨ ꯂꯦꯝꯕꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯆꯦ ꯃꯇꯠ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯏꯉꯛꯉꯛꯅ ꯂꯩꯔꯝꯂꯒ ꯌꯥꯏꯐ-ꯍꯦꯟꯕꯒꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯍꯥꯊꯨ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯐꯖꯔꯕ ꯌꯦꯂꯣ ꯁꯨꯠꯀꯤ ꯗ꯭ꯔꯦꯁ ꯃꯊꯛ ꯑꯗꯨꯗ ꯐꯥꯏꯜ ꯑꯃ ꯊꯝꯂꯝꯂꯤꯕꯗꯨ ꯎꯔꯤ꯫ ꯆꯅꯨ ꯂꯦꯝꯕꯤ ꯊꯤꯟꯊꯗꯤ ꯐꯥꯏꯜ ꯑꯗꯨꯕꯨ ꯐꯠ ꯄꯥꯏꯈꯠꯇꯨꯅ ꯍꯥꯡꯗꯣꯛꯂꯒ ꯁꯨꯝ ꯌꯦꯡꯂꯛꯏ꯫ ꯏꯈꯪ ꯈꯪꯍꯧꯗꯨꯅ ꯆꯅꯨ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨꯗꯒꯤ ꯐꯥꯏꯜꯗꯨ ꯈꯪꯇꯥ ꯇꯥꯈꯤ꯫ ꯃꯆꯤꯜꯗꯁꯨ ꯇꯞꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯁꯣꯜꯂꯛꯂꯝꯃꯤ꯫ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯗꯤꯄꯤꯀꯥ ꯅꯪꯅ꯫ ꯐꯥꯏꯜꯗꯨꯗ ꯗꯤꯄꯤꯀꯥꯅ ꯍꯥꯠꯈꯤꯕ ꯆꯥꯎꯔꯦꯜ, ꯃꯅꯤ, ꯄꯨꯟꯁꯤꯕ, ꯉꯥꯟꯕ, ꯊꯧꯕ ꯑꯃꯗꯤ ꯆꯤꯡꯈꯩꯒꯤ ꯐꯣꯇꯣꯗ ꯅꯠꯇꯅ ꯃꯈꯨꯠꯅ ꯏꯕ ꯂꯦꯇꯔ ꯀꯌꯥ ꯌꯥꯎꯔꯝꯃꯤ꯫ ꯂꯦꯇꯔꯗꯨꯗ ꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯔꯤꯕꯁꯤ ꯗꯤꯄꯤꯀꯥ ꯑꯃꯗꯤ ꯌꯥꯏꯐ-ꯍꯦꯟꯕꯒꯤ ꯍꯦꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯔꯤꯕ ꯀꯨꯃꯥꯔ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯌꯥꯏꯐ-ꯍꯦꯟꯕꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯥꯡ ꯉꯥꯛꯇꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯤꯄꯤꯀꯥ ꯉꯥꯎꯗꯤ ꯑꯉꯥꯎꯕꯤ ꯁꯥꯗꯨꯅ ꯌꯥꯏꯐ-ꯍꯦꯟꯕꯒꯤ ꯃꯦꯟꯇꯥꯜ ꯑꯦꯁꯥꯏꯂꯝ ꯑꯗꯨꯗ ꯊꯝꯂꯒ ꯊꯕꯛꯇꯨ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕ ꯁꯤꯟꯕ ꯑꯣꯏꯔꯝꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯥꯏꯐ-ꯍꯦꯟꯕ ꯑꯃꯗꯤ ꯗꯤꯄꯤꯀꯥ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯅꯤ ꯑꯗꯨ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯖꯔꯤ꯫ ꯌꯥꯏꯐ-ꯍꯦꯟꯕꯅ ꯗꯤꯄꯤꯀꯥ ꯅꯪꯅ ꯀꯧꯈꯤꯕ ꯗꯣꯛꯇꯔ ꯌꯥꯝꯕꯨꯡ ꯍꯥꯏꯗꯅ ꯃꯤꯡꯒꯧꯗꯣ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯗꯤꯄꯤꯀꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯗꯣꯛꯇꯔ ꯌꯥꯝꯕꯨꯡ
ꯑꯩꯅ ꯄꯥꯝꯖꯕꯤ ꯄꯤꯖꯥꯒ ꯃꯣꯃꯣꯒ ꯃꯌꯥꯝ ꯂꯩꯔꯛꯎꯀꯣ ꯌꯥꯏꯐ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯗꯤꯄꯤꯀꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯂꯩꯔꯛꯈꯤ ꯑꯩꯒꯤ ꯃꯤꯍꯥꯠꯄꯤ ꯅꯨꯡꯁꯤꯕꯤ ꯁꯣꯝꯗꯗꯤ ꯄꯣꯏꯔꯩ ꯑꯃꯗꯤ ꯆꯅꯨ ꯂꯦꯝꯕꯤꯗꯤ ꯃꯀꯣꯛ ꯉꯥꯎꯔꯝꯕ ꯀꯥꯗꯣ ꯉꯁꯤꯗꯤ ꯐꯔꯤ ꯌꯥꯏꯐ ꯗꯤꯄꯤꯀꯥꯕꯨ ꯐꯪꯂꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯗꯤꯄꯤꯀꯥꯗꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯁꯣꯏꯈ꯭ꯔꯕꯅꯤ ꯌꯥꯏꯐ ꯊꯥ ꯅꯤꯄꯥꯜ ꯆꯨꯞꯅ ꯂꯥꯌꯦꯡꯗꯨꯅ ꯗꯤꯄꯤꯀꯥꯕꯨ ꯐꯔꯛꯄꯅꯤ ꯗꯤꯄꯤꯀꯥ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯒ ꯃꯥꯒꯤ ꯋꯥꯔꯤ ꯀꯌꯥꯗꯣ ꯑꯃꯠꯇ ꯆꯤꯊꯗꯨꯅ ꯁꯅꯥꯔꯦ ꯄ꯭ꯔꯦꯃꯤꯂꯥ ꯄꯥꯔꯤ ꯆꯤꯡꯂꯦꯟ ꯁꯅꯥꯃꯗꯤ ꯌꯥꯏꯐ ꯃꯐꯝꯗ ꯂꯤꯈꯤꯕꯅꯤ ꯊꯃꯣꯏ ꯁꯨꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯌꯥꯏꯐ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯃꯥꯟꯅꯗꯨꯅ ꯀꯨꯃꯥꯔꯕꯨ ꯅꯦꯛꯂꯒ ꯐꯠꯇ꯭ꯔꯕ ꯀꯌꯥ ꯑꯗꯨꯕꯨ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯈꯤꯕꯅꯤ ꯗꯤꯄꯤꯀꯥ ꯑꯃꯗꯤ ꯌꯥꯏꯐ ꯗꯤꯄꯤꯀꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯣꯏꯔꯩ ꯑꯃꯗꯤ ꯆꯅꯨ ꯂꯦꯝꯕꯤ ꯌꯦꯡꯅꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅꯩ ꯄꯣꯏꯔꯩꯅ ꯐꯔꯣꯏꯗꯧꯔꯤꯕ ꯃꯤꯅꯤ ꯂꯣꯟꯅ ꯑꯉꯥꯎꯕꯤ ꯁꯥꯗꯅ ꯑꯃꯁꯤꯅ ꯂꯥꯌꯦꯡꯕ ꯁꯥꯔꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯤ ꯍꯥꯏꯗꯅ ꯑꯅꯤꯗꯣ ꯀꯟꯅ ꯅꯣꯛꯆꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯃꯤꯍꯥꯠꯄꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯃꯣꯠ ꯀꯃꯦꯟ ꯕꯣꯛꯁꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯀꯥꯁ NBSꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ